Lanka Tangkul Village KNFP gilan mi sing na nongmay kapsen na landarak pada misi mina Amadi asopan yaw kre sasan kaya kap tu na halamlay. Ngase yu Kangpukpi district manung chana IT road paringi Lanka Naga Village ta Kuki lalolof KNFP Amadi KNFN oiramba yai haina Chennaba khulai matik chana paiba singna akan mamawong da nongmay kapsen na attack chotharak pada ginakal ani magta kuthong na bada Kuki khulai paiba amalay kidre ani na asopan nangba natana khul asegi sasan kharasu nongmay na kap tu na halamne hairi tongan ba sourcing dagi press na phangba paugi matung inadi Nongmay kamnabagi thawdo adu ngase ayupung 9:04 taba duwaida Kuki militant Chamarom na chingthak tagi Meitei khangdana Lanka Naga Village chamna nongmay ground kaya kapsilaki maduda Meitei animak ki marakta charangna matat oina pung 3 rom kuthongnaki kuthongna baduda Kuki khulai paiba amalai kidabani aduga anina soapan nangkibani hari Pausina hai kuthongna baduda laikidraba amadi asokpasing adugi masak maming haujik phawbugi oinadi khangba ngamdri makata na nakal animakta position launa duna nongmay kapnaba leptri hari Attack adugi saruk ama oina Kuki khulai paibasing aduna lautang sang ani mai thadok lambaga loinana hui amaga iroi amaga hatok lamle hari Panba yabadi Lanka Naga Village hariba mafam asi lasan Kuki Village ka yamna nakna na laiba kul amani hari Amaromda Lanka Naga Village da suspension of operation su chathariba Kuki lalolof KNFP na ngasi Ayuk landarakibagi thawong adu Lanka Village Authority na akan mamong da condemn tarakli Lanka Village Authority ki information and publicity na thadorak pacherol amanahai Bilaijang Village da lairiba Kuki khulai paiba singi Kamta Nansu Militant Group KNF Nayalun ki Kader Singh Lairi Group asi suchanariba KNFF ki proxy group ni Kangpukpi District da lairiba Kuki Militant Singh asi KNFP gi Home Secretary Jangboy Kipgen gi kaman makada thabak toribani maram aduna ngasi chatharakiba attack adu Jangboy Kipgen gi kaman makada chatharakibani RG Road area da lairiba Naga khul kayasu Kuki khulai paiba sing asina attack chatharakpa yabagi chingnaba laire maram aduna State engangna matik chaba investigation chathaduna mara leiba singi mathakta matik chaba action lokhatpiu amadi makhata na irang asi chawthorakdana honabiu haina su cherol asina makhata na phongdorakli Naga micham taruk ya chumba wal fangalu hareduna UNC na demand taruk yawa cherol ama Union Home Minister Efficient Cray KNFP amasung nalon baifai Kuki kul na miya thin hatok pi khraba Naga gi micham taruk adugi achumba wal fangalu haina tongan ba Demand taruk yawa cherol ama United Naga Council UNC na Union Home Minister Efficient Cray UNC ki President NG Loro amasung General Secretary Barway Hok Sangsat na khuyek piduna senapati district deputy commissioner ki khutangda pisin ki bacherol adu da hai Naga Village guard singna fajinuna thamlamba Kuki taraga mari tha asigi mapanda thadokhraba matungda thangnaba numita fajin kiba Naga micham taruk adu fibam chadana thawa yauraba hauchang sing oina phangmangam khibani thawdo asina maram oiraga imung manung amasung Naga miyamda chawna awaba ama oihale oirakliba fibam asida miyamna lengakta thamlamba thajaba adu Mangsilakpagi fibam da lakle thawdo asi Naga miyamgi identity amadi security da singnarakpani haina lawroidabagi maram leite Kuki singna chatharakliba thawong asi yenglaka Naga gi micham taruk hatkibadugi achumba wal fangdriba fawba laikhidraba singi hakchang lawdaba haina warif nari UNC na Government of India da tongan ba demand kaya tali demand sing adudi Kuki khulai paiba group singa chathariba suspension of operation su abrogate tawgadabani Naga gi micham taraga nipan faba amadi micham taruk hatpada Chennaba KNFP gi personal sing phaduna matik chaba chairak pigadabani numit adumakta da jawjang tekta Wilson thanga chiru hatpada Chennaba KNFP gi personal sing khudakta fagadabani Naga micham taraga nipan fabada Chennaba lailun baifai khulgi nupi sing amadi khula sigi chief lalboi baifai khudakta fagadabani case asida chenariba Manipur police ki personal thangilian baifai apokpa lanai hau baifai khudakta fagadabani KNFP na chatharakliba kahenba thawong sing asigi yenglaga group asi terrorist organization ni hana lauthokadabani hari Amarom da hojik state asigi deputy chief minister Oina thau puribi nemcha kipgen asi Kuki militant group KNFP gi president Sanmin thang atopa ming thangbo kipgen gi loina bini mahangna deputy chief minister gi pharmacy makata na piduna lairabadi state amasung laiba asigi internal security da soidana compromise tawraklagani maram aduna mahak deputy chief minister gi famdagi athubada lokthokpiu UNC na taliba demand sing asi athubada thabakta onthoktu na miyamna union lengakta thamliba thajaba amdu manghan biganu haina cherol aduna makata na taksilakli Anti-drug operation singda ain kaina drug lalonba Meoi taraga mathoi drug singa kona na fagat pangamkre Manipur amasung yumlonariba Mizoram state singda law enforcement agency singna chathakiba anti-drug operation singda drug sing ain kaina lalonba Meoi taraga mathoi narcotic drug singa kona na haukiba pungkun mari asida fabangamkre hari Manipur police ki ngasi thokpa
Bulletin gi matung ina ngarang Manipur Police ki team amana Imphal West ki North AOC da chathakiba drive amada Assam gi Chapakhowa Police Station gi manung chanba Tinsukia dagi Dil Bahadur Chetri Nifukamathoi kauba Meoi asidagi methamphetamine WY tablet gram chamri ka tara kani thoi fagat pangamkhre hari Manipur Police ke topa team aman ani suba oina chathakiba drive amada Thaubal Police Station gi manung chanba Sangayumpham nungfau momang leikai dagi MD Faris Khan kungani pan faba ngamkhibaga loina mangondagi bottle ani da haplamba heroin gram 13.4 heroin solution oinangani Chennaba kg 17.9 lumba mahi sel oina lupa 37,500 amasung Honda Activa 6G scooter ama fagat pangamle hari nakala maromda Mizoram State ki Excise amasung Narcotics Department Assam Rifles Central Anti-Drug Squad CADS amasung Central Young Mizo Association CYMA gi volunteer singaloina na Aizol gi new Berbek Business ta chathakiba anti-narcotic operation da Manipur gi Fairjol district gi Meoi mapanna sapon kef humpuga mathoi da haptuna puramba heroin gram chartered kanifu fagat pangamkhibaga loina makoina tongduna lakpa leibada ngariba bolero Casper Amasu fagat pangamle hari heroin ga kona na farba Meoi singi mathakta Aizol police na narcotic drugs and psychotropic substance NDPS Act 1985 ki section 21C panduna case ama register tawkhre hari Chief Minister Khemchan Yaurakre MLS Unagadauri ngasi nongmanini asigi manungda ministry expansion tawgani haibigi thajaba leitri Delhi da pangthokpa tongan-tonganba official oiba thoramsing yarunaba tha asigi tarada Delhi da chatkiba Manipur gi Chief Minister Yumnam Khemchan ngasi nungthil pung ani rom tabada Imphal da yaurakre mahakna Imphal da yauraklaba matungda ngasi numidang wairam NDA gi partner oiriba MLS sing punna unaduna hojik state asida thokliba tangdu leitadaba fibam sing asigi matangda wari sanagadauri Adoma punong manini asigi manungda ministry expansion tawrakani haibigi thajabadi hojik fawba leitri Handaki Chief Minister gi Delhi gi khongchat asigi manungda Union Minister of Road Transport and Highways Nitin Gadkari unaduna National Highway Project singi dama athuba matamda sel thadok pinaba amasung thabak sing loisin hanbinaba taksinba leiki Maruoiba Chief Minister na Imphal Jiribam Highway amasung Imphal Dimapur Highway ani asi phibam fagatnaba niti Gadkari di taksinki niti ayog gi mifamda Chief Minister Yumnam Khemchan Sarugya ki state asigi law and order gi fibam fagale haina phongdokpaga loinana state asida thokliba kangluki ranga mari lainana lanjena tuna leiramba IDP lising tara roomsu masa gi mayumda khunda laita hankiba leikre haina phongdoki state asida ingtapa fibam puraknaba amasung chawkha tharangi thabak khumang chawksin hannaba sel thadabiu haina su taksinki Jal Jeevan gi makada khungangi lamda thaknaba afaba ising pinabagidama JJM 2.0 thabak paikhatpa hongnaba MOU amasu sign tawnakiba hari Thajabaya ba mafamdagi fangba pauna High Chief Minister na Delhi da leiringaida party gi makok thongba luchingmasing amasung senior minister singa unaduna state asigi chawkha tharangi thabak sing mapung fana paikhatpa ngamnanaba hangduna leiriba minister taret ki fama thubada mention nabagi ayaba bibinaba haijaki ministry expansion gi tangai fadaba matam Yauri haina phongdokpaga loinana kana minister hapkadagi haibigi matangdasu Chief Minister ka wakhanaki hari adumakpu center gi luchingmasing na ngasi nongmanini asida hektamang ministry expansion tawbagi wafam adumadi phongdorakpa leitri pausin High Minister direct ki fam mention bada Naga amasung Kuki Furuf ki MLA amamam hapagi tangai fadabalai Naga gi oinadi NPF tagi karakpa MLA amada Minister piraba yai adubu Kuki gi oina Minister ama wasak loba haibasi aruba ama oigadauri Churachandpur district amasung Fairjol district tagi Minister gi fam ama haplaba yai Imphal da laklamba ngursanglur sanate natraga MLA kauti anigi marakta ama lokhat kadra natraga atopa ama hapkadra haibadu center na leblakpana roiba oigadauri tawbada di deputy CM nemcha kip gendawna online da minister oibagi fibam dudi Manipur gi miyamna kholaw ama oirakadra haibagi chingnabagi leiri CRPF ki Cobra Commando gi personal kharasu ngasi Manipur da thungnakhrei Thas ki tareta Assam dagi chaniga tarasuba battalion gi CRPF ki Cobra Commando gi company ahum gi personal sing Imphal da thunglakhraba matung ngasi su West Bengal dagi CRPF Cobra Commando gi personal sing Imphal da thunglaba hokre hari hariba personal sing adu West Bengal dagi Assam da thunglaraba matung Imphal da lakhibani hari adu moinama hojik phawgi oinadi ngasi Imphal da thunglakiba personal masing kayano haiba khangma ngamdri Gataroki Myanmar Christian Leaders Forum na condemn tarakli Sakang dabasing na pastor ani yaw na Naga micham taruhat kibigi thawong adu akan bamong na condemn tawi laikhidraba pastor Kenpinbaw Chawang amasung pastor
Manu Thiumai asi Sorgi Seba Taurumkiba misak ama oina Santi Tangdu Laitaba amasung miyawgi punsi yaifanabagidamagta kathokpaga loinana honaramkiba misaksingni haina Mar Christian Forum na thadorokpa cherol amana hairi cherol asina makha tana hairibane Sorgi manai oina miyawgi yaifanaba thabak tawriba kangbu singbu yamna tamthiba mawongda mihathina halamkiba mawong adu khwaidagi akanba mawongda kandem tawi laikhidraba Christian pastor ani adugi imung manunggi awabadasu saruk yari Isorgi manai oina lairiba pastor singde hingsagi thawong sing chathariba sigi mayokta santi pamba miyam CSO sing amasung Christian community leader sing na puna leminaki laikhidrabagi thawai na Isorgi khuyada ingna chikna leiba oirisanu hairi All Manipur Christian Organization gi maikei degisu Naga taruki tamthiba miyat asi akanba mawongda kandem tawraduna thawdo asigi justice fangangadabani hairi organization asigi cherol amana hairibana thawdo asigi matangda center amasung state lenga ki maikei degi athubada investigation chathaduna mara leiba sing matik chaba chairak pigadabani hairi Plane kaibada Air Force personnel manga Sire ngasi Assamgi Jorhat Airport Station da routine sortie da AN-32 transport aircraft ama landing tawbada pokhaibadigi Indian Air Force ki personnel manga Sire co-pilot adu hinghore adubu fibam thina sokpadagi hojik layeng chathari hairi pawsina makha tana hairibana thawdo adu ngasi ayuk pung 10 rom taba matamda thokibani aircraft adu matau karamna khudongthiba thawdo adu thokibano haiba chapchana khangdri thawdo adu gi matangda investigation chathaba hore hairi